Sinakaithel makhatana Haojik2 numai kapsilapagi makhol galoina video footage kaya ama social media sina thadoknarakli. Hang Bongpi Walking Committee ki office Sadar Hills Kangpokpi dagi thadorakpa ngasi March ki tangkun nga matui press statement amada akan mamongna condemn tarokli hairibasi khulai matik sana pairaba miyoi civilian sing Lapland tingpibung rota ngasi satakhiba attack adugi mayok akan mamongna condemn tarokri Hang Bongpi Walking Committee na akan mamongna condemn tarokli madudi hariba Tangkhul militant singna civilian vehicle singda Lapland ting pibung rota ngasi March kitang kun matu English nga niga kun ga taruk sarona pung mapan ga makai muktaba matam na harib ete si sa tarakibani haina maral sidi khulai paisa daba maral leja daba singna atat akham leitana kangpokpi gi cycle gi lambi chatpa Lapland dagina traveling toriba miyoi singda adumak sathatuna leiraba maral sibaga loinana harib ete sida Mistress Kimneng Baiti Koba Saibol Village Tagi Nupi Amasu Aso Apan Nangli Haba Wapamasu Panmagaloina Hairiba Numai Kaplak Sina Diesel Octomus accident took labor wapam yon phone directly Hairiba Tadokia Sina Koki Maral Lejadraba Misam Kiagi Mayok Chataba Haiba Maral Sibagaloina Hairiba alarming wherever Matamasida Sinakaithel Hairiba Togiba Taudos Esiki Matamasida Marisuba Maharegiment gi miyoi singsu personal singsu station tawduna lei haba wapam pali Makata nay hang Bongpi Walking Committee gi maikedi akan mamongna condemn tawbuga loinana authority digi demand kya matalakli Sinakaithel jaga amasum Tangkhul militant element singna operate toriba jaga sing sigi mayok akan mamongda khudakta decisive countermeasure lokhatkadabane haba wapam panmagaloina hairiba thagok thokpa matam asida leikiba marisuba Maharegiment singi matakta mahogi inaction okiba thagdok sing asida mahogi matakta formal oiba enquiry sathagadabane haba yaw super point da civilian road corridor singda illegal oina sagalakliba militant bunker sing asi athuba matamda yekhai thugai manghangadabane haba sinik loinana Lapland Tengpibung road satliba civilian singda sepeses uhengadabani habisnik hairiba singasi pung nifugi nipan gi manungda lokhotkadabani amasum koki civilian singda aso open yahondanabgi damagda protection amasum security pigadabani bu wapum yauna phongdorakli Manipur gi Minister Yumnam Khemsan Guwahati da Kukizau Council gi wari sanang bidamakta thungkhri ngasi ayuki sarona pung 13 muk taba matamda Minister Yumnam Khemsan Imphal airport thadokibani amoromdana Manipur gi Minister Yumnam Khemsan gi mahakna Kukizau Council gi Guwahati unanabagi decision asibu akan mamongda kokomi gi maikaidagi condemn tarokli Khulai paidun lan horiba People's Defense Force ki masing yamlaba lanmi kya khulai thadoktuna Myanmar junta lengakta surrender tokri haukiba sai inglisingani ga kunga mathuidi ki hauduna Myanmar junta lengak ki mathakta khulai paiduna lan horiba People Defense Force PDF ki masing yamlaba lanmi kya ngarang Myanmar lengak ki makhada leiba Mandalay base toba Central Command khulai thadoktuna surrender tokri Myanmar junta lengak ki Central Command surrender tobagi Mandalay da pangthokiba asoba thoramanduda Mandalay region gi Chief Minister Yu Mayo Ung amadi Central Command Brigadier General Ong Te Su Sarugaki haukiba sai inglisingani ga kunga mathoidigi hauduna Myanmar junta lengak ki mathakta khulai paiduna sanglaba matam kaya lan horamlaba matungda nahan khulai thadoktuna surrender torakraba PDF ki kedar singadugi manungda nupi kedar yankai gu humdoi yauna puna kedar changwa katar unhari surrender tawbagi thoramadda PDF ki kedar singna yamlaba khusu khulai kya su loina rakhi hari junta lenga ki maphamda nan surrender torakraba PDF ki masing yamlaba lanmi singadu Myanmar gi conflict zone sing oriba Mogok Takuwang Thabek yin amadi tuwang khamna singba tuan mafam singdagi nari surrender tawbagi thoramadda Myanmar junta lenga ki Central Command Brigadier General Ong Te na hai
ngarang khulai thadokuna sangjarakliba PDF ki lanmising asi khulai paiduna laingaki mathakta lan hoba sigi matangda apapata khantatana saruk yarubasu ngasidi apapata gi wakhal munna khanglaklaba matungda junta laingaki sangjarakpani makhoi tungi punsi hingnanabagi damak mathau taba tengbang punamak pangani hainasu mangna phongdokhi Thauram adura khulai thadokuna junta laingaki sangjarakhraba PDF ki lanmi amana pawmising phongdokhibada Myanmar da paliba junta lainga adu pamdabadagi khulai paiduna PDF ki makhada lanmi moina sangkibani adubu PDF ki lairiba makok thongba leader sing da tariba wakhaluna duda pelaktabadagi ngasi mahak maki nupi amadi masa nupi ani ga konana junta lainga ki mafamda khulai thadokuna sangjarakibani haina su phongdokhi nakal amaromda junta lainga ki mathakta khulai paiduna lan horiba People's Defense Force ki maikaidi gi masing yamlaba PDF ki lanmi kya khulai ga konana junta lainga da surrender tawba hoglaikhre masing yamlaba PDF ki kedar kya khulai ga konana surrender tawrakli haina phongdorakli wafam asi Myanmar junta lanmi na sathaba propaganda amani haina yaningda phongdokli nakal amaromda Nansu makata na PDF ki naupurabi nupi lanmi yaw na puna lanmi kungani toy Myanmar junta lenga da sang jarakri haina tuan ba news agency sing report tawrakli NIA na Ukraine gi miyoi taruk phakibadu Russia na India amadi Ukraine gi marakta singsep thab lalong amani India gi security da asobo hangama oiriba Matthew kanano Tourist visa paiduna India da laklaba matung Mizoram gi lambi phauduna ainkai ni Indo Myanmar ngam kai paring landuna khulai paiba ethnic armed group singda military training amadi drone yauna masing yamlab kusu khulai sing kaya consignment piramigi maral Ukraine gi national taruk NIA na phakibadu Russia na India amadi Ukraine gi marakta pamdaba thawdo wathok sing tholaknanaba singsep tharakpani haina Russia bu Ukraine lenga na maral sirakli source amagi matung ina NIA na Ukrainian taruk yauna America gi citizen ama terror conspiracy gi maral da NIA na fort kibadu Russia gi intelligence authority na pirakpa input amagi matung ina fagat pangam kibani haina phongdokli haukiba sagol su numite Ukraine gi ambassador Alexander na Ministry of External Affairs ki makok thongbo officials ng unaduna Ukraine gi nationalist taruk adu Miyoi taruk pu NIA na terror conspiracy ki maral da NIA na phajin kibadu aran ma thongamani hairiba miyoi singadu India da illegal oiba thabak thoram amata satakhi blaiti NIA na Ukrainian taruk phajin kibagi thonga si Russia na leba ani gi marak ta ukhatna na ba thona ba satharak khujil thoramani Russia na satharak pa terror kayang ngasi su Ukraine leba na numit khuding gi mayu na ri haina makhata na phongdokhi hari India gi security da asabu wahang ama oiri ba Matthew kanano NIA na terror conspiracy ki maral phara foreigner tajet ki manung da ama oiriba US ki national Matthew Bendai ki kanano haibis India ki national security bu nainari miyam ki mafam da asabu hangkya hangnaba hongnarakli America ki citizen oiriba Matthew Bendai ki esi masana masabu malem ki tuan ba conflict area sing da saptuna documentary film number miyo amani haijarabasu haukiba matamna militant amadi militia singa mahaka lainaram